Kumza English Singani Kungataru Kungatareti CBSE na class 9 da open book assessment satnahan biyakri. Exam thabasang bada mahiroin na lairik amasum ozana class tapiba note sing pushin biyahalagani. Central Board of Secondary Education CBSE na academic section 2026-27 dagi hauna class 9 gi mahiroi sing open book assessment satnahan na official oina ayaba pikri. June kunga mga board asigi governing body na mipam ama pangtholaba matungda National Curriculum Framework for School Education 2023 amadi National Education Policy 2020 ga satnagadaba mawongda anoba thorang satnaba hauna ayaba pikibani. Nauna satna hangadoriba thorang asina mahiroi singda exam ga mari leinana pungning wakhal wabagi sang hantan baga loinana mahiroi singi wakhal khan mangam bigi sang khang mangam lagane hari. Kwaidigi ihan hana kumza English nganiga kunga humdogi November CBSE gi curriculum committee na thaurang satna hanabi ki wapam khana bauki matung tarakpada bona akhanaba school khara da sangyeng oina thaurang si satna hanki ahanba tanga ki oina class 9 amasum 10 gi mahiroi sing English mathematics amadi science subject ta anoba thaurang satna handuna sangyeng toki class 11 amasum 12 ki mahiroi sing da English mathematics amadi biology subject ta thaurang satna handuna sangyeng toki mahiroi sing exam da hanglakpa wahangi pakhumpi na bahona bada textbook amasum atai referral book sisina bada classroom na khumang section ba kam khumang section ba ngamlaba ki habadu study du gi mayek sing na khamngam ki sang nine na lairik pa ba mahiroi sing di exam hall manung da textbook amasum reference book ki kana blawba ngamna ga ne dugo lairik ning thina pa da ba mahiroi sing di textbook pusin halabasu exam da hanglakpa wahangi matik saba pakhumpi ba ngamlamdi CBSE na thorang satna hanana ba honaragli besi handak na ahan manati kumza English ngani ga taraga mari taraga manga masum kumza English ngani ga taraga taruk taraga treta CBSE na class 9 amasum 11 da tamba mahiroi sing da ma open text best assessment satna hanana ba thorang lokhi adubo matamdura mahiroi amasum oja khrana yening du bop phongdorakpagi thorang asima bung phana satnan kiti hanadu yauna pangtoktuna laklibe exam ga manada ba mongda open book assessment satna halabadi mahiroi sing exam hall manung da textbook amasum atai reference book pusin ba yaragani ilamasigi matangda report amana hai exam hall manung da lairik pusin ba halabasu lairik pad ba mahiroi sing gi exam na hangakti bo hangadu gi pakum kadai yawbagi heba khangda ba maram na kutak da pakum pi ba ngamda bi khudong sara ba mayok nagani adumaina ma CBSE na nauna satna hanana bo honaragli be thawang asina maramoiraga sang nane lairik pa ba mahiroi sing sauna kana ba phangalagani haina report amana phongtokli Kuki Lalhoulup singga Lalhoulup singa Manaraga kwamana lalonbagi Nongmei kapsinkhibani Ningthaujam Robin Kobami Yemagi Wangjing Bazar da leiba dukana Nongmei kapsilambagi matangda Kanglaipak Communist Party KCP na wapum ka thamlagli aina thingrabalup asiki Information and Public Relations Secretary M Punsiba maiten kuyekpi thadorak pachirol manahai ningthaujam Robin Kobami amagi Wangjing Bazar da leiba dukan Nongmei kapsilamli hairiba thagdodu party asigi comrade sing sitakibani Robena Kuki Lalhoulup singa Manaraga kwamana lalonbagi syndicate amada Kuki saruk yaduna paisa khara hena phangnaba honabada makna hairiba syndicate aduga thawbal amasum kaksingi distributor gi thawdang logdun lakli siol asin hai makna yauriba syndicate asu sampur amasum kangpokpi da leba Kuki jau narco terrorist group sing de lupa khawjau pi dun kanglai pak to kwamana zada amasum atai mai ka bani sagi pulam sing supply tawribani kanglai pak to Kuki jau narco terrorist sing na Kangluki oibe lancha thaba ngamlakli bese asiguma syndicate sing sina lepanai dana piba paisa mayam adu matiengna sagalakpa power aduna ni haibada haima matokle sendong khra yamna phangna ba hona bada asiguma syndicate khrana furuki oiba interest ki mayokta lepli haibasu yai haina sirol asina makhatarakli ningthaujam Robin haidiba miye si party na piba warning gi matungda phaw sendong sauna phangna ba hona bada laiba ki mayokta leiriba syndicate aduga satminari ba miye ma oibana makpu makhong da kaptuna warakna bigi standing order leiribani adubu masa phangdabadagi atopa miye sokloidaba mong maki dukan oina Nongmei kapsilamani haujik su makku sairak pina pa party ki comrade sing adum sem sadunu leiri haina sirol asina phungdorakli Sakhang daba miyo mana potpam pambi ahal oirabi nupi amagi sanagi likthatuna pukre tha asigi nipan gi ayuk pung 13 ga minute kullom taba matamna Imphal East District ki Singjamai Police Station ki manung sana Waikhong laikai lerak haijin phamda lapphoi amadi komla yonbi ahal oirabi nupi amagi ngakta siba sanagi lik miyo mana thatlaga chen khre hari
Sanagi lik thatpikraba potpham phambi nupi asigi maming sagol sem memsa se humdraga manga mapuroiba lekhidraba sagol sem ingosa bi kohi ahal oirabi nupi asi uai khom leikai leirak haijin phamda laphoe amadi sem yonduna leibani hairiba numira sida angoba masugi swift car tongduna lakpa miyai chalaba angoba masugi tupi upa nupa mana car durgi kumthralaga laphoe lekhi lupa chama piba laphoe dugi senpham adu makut oina piraga ye thangba makut aduna ahal oirabi nupi asigi ngaksam na shiri bi sanagi lik adu thatlaga car adu thauraga khulaituna senki hari sanagi lik thatpi khrabi ahal oirabi sagol se memsana pauksi isda phungdorakhibi gi matungina sakangdaba nupa aduna lik adu hek thatpaga car tongduna thaukiba aduda makna koirau lauduna lik thatkhre haina miyam la khanki matamadura arambai tingol gi thaumi sing khara suwai khom laikai lairam lom dagi tholak thengnaduna Tazabadagi, Makwine, swift car to Tanaki, Adubo, Lilong Tong, Lantokiba, swift car to Mapongkang the Manki Bedigi, Kungul Lipangam Kidabanari. Sanagi lik Tapi Krabi Ahal Oirabi, Memsana, Makatana Pungdor Kibada, Maki Ligadu, Sana Mohor Anini, Lig Aduda, Sana San Anigi, Yantra Masuyali. Puna sana mohor aniga san anini sarona lupa lak aniga lising kulongi san pamoigani hari sana thatkiba sigi matangna mahak masamangna singjamai police station satuna ayub sirul piduna hokat ke hari singjamai police station ki kangbung nu thawgok thokpham da laktuna thijin humjin bagi thabuk jathaki theng thangna bada leiba cctv camera gi footage yengbar angoba masugi swift car ni gari edu gi backlight thalaga amasum start tawraga manung mi amasu leibu ubagi footage sing pangki hari makatana singjamai police ki kamun thijin humjin bagi thabuk chathari haini su ahal oirabi sagol se memsana phongdoki khunai gi wakhalon chelabata tangdulai taba manipur oiba ngamgani aigi haibu wakhal tungina thamlaga khunai miyam ge haibu wakhalon senminaraba matamna tangdulai taba nungsi sanana hingminaba manipur oiba ngamgani haina langthabal ac ke mele karam samna phongdokre wafam asi bosem amadi kosem na loba class 10 amadi 12 ta position lorok liwa langthabal ac ki mahiru singda sei kya gi mamang gi leptana satharakpa MLA karam gi laikhidraba apokpa karam biramni gi mingda piba mana lanthokpa gi thoram da phongdokibani jajing Maiden Kong Community Hall Pangtokiba Tauramadu the MLA Karam Siam Nakibada, my mersing Panawang Tamduna Aso Tabak Taurabas Kunagi Yefanaba Kandrabamadi, Mamaleba Nungshiba Powdraba Muedu, Pokpagi Mahi Yali Hina Lobak. Apapa Kunam Siam but Apapa Mahiro Gasam but Pikitangai Padavamadi, Pikliba Mahiro Sing a Sibo, Taxi Kaxiamadi Kunai Lot Mamutana, Kanganaba Mamma Wishing and Nintina Tapita Mipasangi. Nasiga Hawala Libanaha Sing Su Imai Pama the Iram the Masigi Mingsat Puraki have a wakalon, San Minaduna, Awon Mamani Purama Purana Bohonamina Saki. Say couldn't give Maki Apopagi Minda, Bossiam Kosiami class the Namadi 2 exam da. Ahan ba ani suba amadi ahum suba position da lakpa mahiroi sing da seal oina lupa lak ama madi lemau riba position sing lorakpa mahiroi sing dana lupa lising yang kai gi mana piduna mahiroi sing puning thogatun lakpi maka tanu sahi khuding gi mana silan thoktuna lang thawal ac dagi apaba mahiroi kya puthokpa ngamna ba angama thakta hotna gani haina maka tana phongdoki ngasi gi thora madu da kosim na loba class 12 exam gi science stream da ahan position tarakhibi comet school gi mahiroi ria khoirakpam da seal oina lupa lak ama stream asida kun suba position lakibi competitive selection academy gi mahiroi irom asada lupa lising ya kai madi art stream na manga su position takiba ek higher secondary school gi mahiroi abuzam saitiyam da lupa lising ya kai gi mana pi duna punging thawar khiyari sandel da satharakpa RSMP gi training program lo singkhre DFO sandel na sinduna sandel gi Lamung Community Hall da RAMP Rising and Accelerating MSME Performance Scheme gi makhada mau saigweba machu sing sisinaba haib hiram na satharakpa numit humni gi training program ama ngarang lo singkhre training lo sinbegi thoramadu Dr. N Munal Maitei DFO sandel na chief guest JS Anangam President Zaupho Bazar Board amasum President Maha Area Chief Association na guest of honor amadi Elhais no Sip Lambung Village na President Weraga Loinana Sian One Ring Sip Trainer Amadi Sian Bega Headmaster Lambung Primary School Suit Dice Tapanki Nasagi Numit Humni gi training Rushinbaga Mari Lainana Dr. N Monal Maite DFO Sandil na Hikibada Nasigi training Panglaba Trainer Nifugu Humduina Tauriba training program Sigi Kanba Kharati Kanab Kharati Soidana Prolagani Nasigi training Asi Pambi Amadi
जीवसिंगदा ईश्वरना मखोइगी कानबा पिरक फजरबा महौसागी मसूसिंग अदुबु अखोइ मियोइबिगी कानबदो ओंथोकपगी ट्रेनिंग मरम असिना सादा मौद्रागा निथोइगी सांगी सिंगी लम ओइबा सनेल डिस्ट्रिक्ट असिगुम्बा ट्रेनिंग असी पांथोकपगी कानबा क्या लै डॉक्टर मुनाल मखा तारदुन हाय मसू संगबो हाइबिसि महौसाना खुंजा अयामना हाइदुना लाई अदुबु ngasi piriba training asidana aikoina matau kramna masusinga asi senthok leina amadi mahauksagi suhendana laugani amadi makhoi bu haksang soandana karamna sisinagana habigi matangna marik sumna nainakre chemical color na miyoibigi urinary bladder cancer yauna makhal makha kya gi anaba sing pohali maram asina hauji hotel sing yauna sana thakna ba polam sing sisinari ba masusing asi permitted color na natabra haibadu यंगशन बसंग मरमदि मियोइबिगी दरकार लेबा मसु कुदिमक महौसादिगी फंगबदि ngamloi हाइकेनसु पाउस मखाताना फोंदोकलि दुगा तेदन असुम म्यामना थमजरमगे हौजिकोइना दि म्याम पाउस मतांग से लुसिनजरगे मसु मखाताबा नौबा अपडेट म्याम पुनंगामिना सेना चैनल सिकि मेकेदिगी म्यांग फमदा मखाताना थमजरि मखाताबा नौबा अपडेट म्याम पुनंगामिना सी